kai community by Kokna kai community Impal District upa ataksa bidam di Kokna Villa City member bidam di dia mana kita kuapong ada kambila bab Kita kau tu lah, jual bapa tu lagi jual lah, sebelum tu lah. Jual bapa tu lah yo. Kalau apa dia mana kau hari ini हम कहते हैं चलो ये भाई इसे मसले ये भाई हमारा उदाहरण के लिए पागी माता का है पागी के लिए आगे के लिए डॉक्टर लोगा मोसा इते कोई ये क्या ऐसी की सास नहीं इते हम लोग इतने तरह से पूरा बोल के बाद काम गाहू आहा मने तक कर जाओ के बाद गाहू में से पानी हाय बा डॉक्टर लोगा मोसा इते डायरेक्टर जियोफिजिक्स Government of India na yang tekpan wahid manilang ang pinaba ising dari ayam tu tadi tu lah yo ka masih irai wangkai thamal ko Imphal adu apaina khangnawa mitei sanglen haina khangnai ba ko adu ai sa sanglen sida chawjar ni hai tare adu ai lido le raman ramangan mudi pabe de makta ina mitei maru masung na popong maru ko ga sari kaino da ai su masung pa maina ai lido kuna liram bawari mitei di sokat na kunai ni taw da bawari me am doi school la ga nung din nam dai taw ki manak sanga ga sum pam bada ai ngon da sanga ki ba keno to hai taw de ate su ma ai bi keno ma ai ngon da ma hi ma sang do du na tawi ado masih dalamda tanjabi itu yang thagat chali aduga masih ki thorong ki maru aibo objective di aigo lining hal nawaya phlo sigi magi kumon sei sama kuthani toi suba kumon palani aigo nawaya phlo si aigo 1941 da ha hadi lairam ne da chakre adu mana to biramba koi samna rabada mana pamjaraba koi wakhalon hai tare english na philosophy hai tare ko karma philosophy no community ma laibada kamaina hingani kamaina hadi ma mikhapon laigani habdo mikhapon bairaga I government of India ki isamakni adu government of India ki independent do natte ba lining da masagi makha ki maram don tomjaba ngamba culture da maram don lepsaba ngamba loan da maram don lochaba ngamba masagi mayek da adigi chalabi suma mayam chi tawwa ngambado community moina madu tawwa ngamtabdagi lining al su mathwai sakpadagi masu da maina divide tawwa apoi go maisam sambat bo tawwa mi moirambadagi mathwai do saktana soidana masu tawamani adu masi tanja sida masi mak apoi samna rabada mi lakhu mani se apoi line hal na samaina tawbiram dana maitai lebak si yorokna apoi maitai marok ling khale ko 1945 da apoi hingon makta da aina leizari ba yumpa makta da nawai maitai marok ki aso wa han no meeting do tawki ai matamdra Japan ni war tawbukanda lang lorpada apoi kaisa mar kuri bokting isela ko mayam do kom tawtu na husiki matandan train sai tare adu kom do koi buk thengnawi nga yam yoi ko da lei fai ba ek ngom suga adu mugi apoi da spirit ki thilama leibanina ekari noi ki do du ba dam wan la mi do adu maina khalakpa koi ki thilama sangpurina asi ju masu pa maina koi ju pana government ki employee juno ai samak Delhi da chore Delhi da MSc PhD tore Delhi University da ai nahan da lecture of university da is da lakshabani ai ai na tawjuruba research na turen ni maramni adu mai ke ai ba so pagi kana se furup se sing park turen adegi apoi leiba mihorol umang wamang se koya ya na nung sipa do ba chalu ba mane chat pa sin ba thuna chalu da su malai ni moi aikoi na huje english da hargana mangrove hariba ai koi na ne khawai miren jen nungsa yang hon na mana kai no hon ger kadi umang lai ma darka lai kai ku do umang lai ma darka lai kadi no hargadi madu gi apoi asem ba nungsa je phang kani masi europe ki concept da ju lai rami moina apoi woods na haya for achoba town ma city ma lai ragadi moina ne umang lai ma lai ne adu mini ai umang lai dina te moina woods ko apoi dei pai kuna thang bi je umang lai to da soida buwa lai ragadi ecology hai badi hingmin chamina ba tim kang din lai jano ba pai hat bai ba adu da samno tim kang lai hai do te na de apoi ecology to kali ne sana mai hai ba lai ni umang lai ba lai do se sin sahi amuk talak do umang lai do sanga ga
ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯑꯉꯥꯡꯈꯩꯁꯦ ꯀꯔꯤ ꯇꯝꯕꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯃꯤ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯁꯥꯒ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯩ ꯂꯩꯊꯛ ꯂꯩꯈꯥꯂꯣꯟ ꯀꯃꯥꯏꯅ ꯁꯦꯝꯃꯛꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯣ ꯉꯁꯤꯗꯤ ꯍꯤꯡꯒꯠꯂꯛꯑꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯃꯁꯥꯒꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯃꯤꯗꯣ ꯑꯗꯨꯒꯨꯝꯕꯅ ꯂꯥꯏꯔꯤꯛ ꯏꯊꯣꯛꯑ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯔꯛꯏꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯄꯥꯛ ꯁꯟꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯧꯅ ꯑꯩ ꯃꯁꯨꯡ ꯑꯣꯏꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩ ꯏꯁꯥꯃꯛ ꯀꯣꯜꯀꯇꯥꯗ ꯂꯩꯖꯩ ꯑꯗꯨꯒ ꯑꯩ ꯀꯣꯜꯀꯇꯥꯗ ꯂꯩꯕꯗ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯑꯩꯅ ꯑꯇꯣꯞꯄ ꯃꯟꯗꯤꯔ ꯑꯃꯗ ꯆꯠꯄ ꯑꯇꯣꯞꯄ ꯆꯔꯆ ꯑꯃꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯐꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯩꯖꯗ꯭ꯔꯒꯁꯨ ꯐꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯩꯖꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯃꯛ ꯂꯩꯔꯤ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯧꯔꯝ ꯑꯩ ꯂꯣꯏ ꯇꯧꯒꯅꯤꯅ ꯑꯩ ꯑꯗꯨꯝ ꯁꯅꯥꯃꯍꯤꯗ ꯇꯧꯋꯦꯕ ꯑꯩ ꯄꯥꯛꯅꯝ ꯂꯩꯁꯥ ꯅꯝꯗꯅ ꯂꯥꯏꯔꯤꯛ ꯁꯣꯟꯗꯅ ꯑꯩꯒꯤ ꯀꯀꯥ ꯄꯥꯕꯨ ꯑꯗꯒꯤ ꯑꯇꯩ ꯁꯅꯥꯃꯍꯤꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯗꯅ ꯑꯗꯨꯝ ꯇꯧꯏ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯒꯤ ꯌꯨꯝ ꯁꯪꯒꯥꯕꯕꯨ ꯑꯩꯅ ꯁꯪꯒꯥꯔꯝꯃꯦ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯆꯥꯎꯅ ꯌꯨꯝ ꯑꯃ ꯇꯧꯋꯦ ꯑꯗ ꯌꯨꯝ ꯁꯪꯒꯥꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯍꯩꯗꯣ ꯏꯁꯥꯅ ꯂꯥꯏ ꯁꯣꯜꯂꯀꯥꯟꯗ ꯏꯃꯨꯡꯗꯨꯗꯆꯪꯕꯗ ꯇꯥꯏꯔꯦꯟ ꯄꯨꯡꯕꯥꯏꯅ ꯍꯣꯡꯉꯒ ꯆꯪꯕꯗꯅꯦ ꯃꯗꯨꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯄꯦꯜꯂꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯋꯥꯏꯐꯁꯦ ꯃꯅꯤꯄꯨꯔꯤꯗꯒꯤ ꯒ꯭ꯔꯤꯁ ꯅꯨꯄꯤ ꯃꯅꯤꯄꯨꯔꯤꯅꯤ ꯃꯥ ꯃꯩ ꯁꯅꯥꯃꯍꯤ ꯈꯪꯉꯝꯗꯦꯕ ꯑꯩꯅ ꯌꯨꯝꯗꯨꯗ ꯁꯅꯥꯃꯍꯤ ꯂꯤꯡꯕꯅꯦꯕ ꯏꯃꯥꯟꯅꯕꯗꯨꯒꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯣꯟꯕꯗꯣ ꯇꯥꯔꯀꯥꯟꯗ ꯃꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕꯗꯣ ꯑꯩꯗꯤ ꯅꯣꯡꯃꯇ ꯇꯥꯔꯛꯇꯦꯅ ꯁꯤꯗꯤ ꯏꯉꯣꯆꯥꯅ ꯉꯁꯤ ꯁꯣꯜꯂꯝꯃꯤꯁꯦ ꯑꯁ ꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯏ ꯑꯩ ꯉꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯗꯣ ꯃꯥ ꯊꯥꯗꯣꯛꯄꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯌꯨꯝ ꯑꯃ ꯑꯩꯅ ꯑꯃꯨꯛ ꯏꯁꯥꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯒꯁꯨ ꯑꯩ ꯂꯥꯏꯅꯤꯡꯂꯣꯟꯗ ꯑꯩꯒꯤ ꯏꯙꯧꯗꯣ ꯂꯥꯏ ꯁꯦꯜꯂꯨꯝ ꯑꯣꯏꯔꯝꯃꯤ ꯉꯁꯤ ꯀꯪꯂꯥꯒꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯃꯅꯥꯛꯀꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯂꯥꯏꯁꯪꯁꯨ ꯂꯧꯊꯣꯛꯅꯕ ꯈꯣꯠꯅꯕ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯑꯩꯒꯤ ꯏꯙꯧꯒꯤ ꯀꯩꯅꯣꯗ ꯃꯤꯍꯨꯜ ꯑꯩꯉꯣꯟꯗ ꯆꯪꯕꯗꯒꯤ ꯍꯟꯗꯛꯇꯁꯨ ꯑꯩ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯑꯩꯈꯣꯏ ꯁꯪꯒꯥꯏꯗ ꯂꯥꯏ ꯇꯤꯟꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯔꯣꯝꯗ ꯁꯣꯟꯕ ꯄꯥꯝꯃꯤ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗ ꯅꯨꯀ꯭ꯔꯥꯃꯤ ꯃꯆꯥ ꯂꯩ ꯍꯥꯏ ꯑꯩ ꯇꯥꯏꯔꯦꯟ ꯑꯣꯐꯤꯁꯇꯒꯤ ꯑꯩꯅ ꯊꯣꯛꯂꯒ ꯃꯤꯅꯠ ꯃꯉꯥꯗꯒꯤ ꯊꯣꯛꯂꯒ ꯏꯅꯥꯎꯕꯨꯡꯁꯦ ꯄꯥꯝꯖꯔꯤꯕꯅꯤꯅ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯒꯦꯅ ꯑꯩꯅ ꯇꯥꯏꯔꯦꯟ ꯂꯪ ꯄꯨꯡꯕꯥꯏ ꯄꯥꯏꯗꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤ ꯀꯣꯟꯁꯤꯜꯂꯒ ꯑꯩꯅ ꯂꯥꯏ ꯅꯤꯖꯩꯑꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅ ꯍꯥꯏꯌꯦ ꯗꯗꯥ ꯅꯪꯅ ꯋꯥꯍꯩ ꯈꯔꯗ ꯁꯣꯜꯂꯝꯕꯗꯣ ꯑꯩꯅ ꯃꯩꯇꯩꯒꯤ ꯌꯦꯛ ꯇꯔꯦꯠ ꯐꯤꯔꯣꯜ ꯁꯦꯠꯇꯅ ꯉꯥꯛꯇ ꯑꯣꯏꯁꯨ ꯃꯌꯥꯡ ꯃꯔꯛꯇꯨꯗ ꯆꯠꯂꯒ ꯑꯩꯅ ꯇꯥꯏꯔꯦꯟ ꯄꯨꯡꯕꯥꯏ ꯍꯥꯏꯗꯣꯛꯑꯝꯕꯗꯣ ꯃꯥ ꯍꯥꯏ ꯃꯁꯤꯗꯒꯤ ꯏꯃꯣꯏꯅꯨꯁꯨ ꯂꯥꯠꯂꯦ ꯗꯗꯥ ꯑꯗꯨꯒ ꯑꯩꯁꯦ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤ ꯄꯣꯖꯤꯇꯤভ ꯁꯦꯟꯁ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯐꯅ ꯑꯩ ꯀꯜꯀꯇꯥꯗ ꯂꯩꯖꯅꯨ ꯃꯨꯝꯕꯩꯗ ꯂꯩꯖꯅꯨ ꯗꯦꯜꯂꯤꯗ ꯂꯩꯖꯅꯨ ꯏꯆꯥ ꯃꯩꯇꯩꯔꯣꯟ ꯉꯥꯡꯍꯟꯒꯅꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯍꯟꯒꯅꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏꯒꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯅꯝꯕꯅ 50% ꯃꯩꯇꯩꯔꯣꯟ ꯊꯣꯛꯇꯦ ꯁꯅꯥꯃꯍꯤ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯥꯛꯄꯤꯗꯕ ꯇꯝꯕꯤꯗꯕ ꯃꯄꯥꯟꯗꯗꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯍꯦꯛꯇ ꯑꯗꯨꯝ ꯑꯆꯠꯄ ꯑꯃ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣই ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯩꯇꯩ ꯃꯔꯨꯞ ꯑꯄꯣꯛꯄ ꯃꯔꯨꯞ ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯒꯤꯁꯨ ꯇꯥꯟꯅꯕꯤꯌꯨ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯌꯨꯠ ꯐ꯭ꯔꯟ ꯑꯃ ꯁꯦꯝꯗꯅ ꯑꯩꯈꯣꯏꯁꯨ ꯋꯦꯕ ꯑꯃ ꯁꯥꯒꯠꯆꯒꯦ ꯀꯩꯅꯣꯗ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯅꯠꯇꯕ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯌꯨ ꯀꯃꯥꯏꯅ ꯃꯄꯥꯟꯗ ꯂꯩꯒꯅꯤ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯕꯁꯦ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯃꯨꯠꯈꯅꯤ ꯑꯩ ꯏꯆꯥꯗꯨꯗꯤ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯃꯥ ꯇꯥꯏꯔꯦꯟ ꯄꯨꯡꯕꯥꯏ ꯍꯥꯏꯔꯛꯑꯅꯤ ꯈꯪꯉꯦ ꯃꯗꯨ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯏꯆꯥꯗꯨꯅ ꯈꯪꯉꯤꯗꯣ ꯑꯇꯣꯞꯄ ꯏꯃꯨꯡ ꯂꯤꯁꯤꯡ ꯑꯃꯅꯤꯗꯤ ꯈꯪꯒꯗ꯭ꯔꯥ ꯑꯗꯨ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣই ꯂꯥꯏꯅꯤꯡꯁꯤ ꯌꯣꯛꯈꯠꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯁꯪꯂꯦꯟꯁꯤꯗ ꯆꯍꯤ ꯑꯃꯗ ꯀꯔꯤ ꯇꯧꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯁꯅꯥꯃꯍꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯪꯂꯦꯟ ꯍꯥꯏꯕꯁꯤꯗ ꯂꯥꯏꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯝꯁꯤ ꯑꯉꯥꯡꯈꯩꯁꯦ ꯀꯃꯥꯏꯅ ꯂꯥꯏ ꯁꯣꯟꯅꯤ ꯍꯥꯏꯕꯁꯨ ꯀ꯭ꯂꯥꯁ ꯑꯃꯗꯁꯨ ꯂꯧꯖꯦꯕ ꯆꯌꯣꯜ ꯑꯃꯗ ꯑꯗꯣ ꯃꯩꯇꯩꯒꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯃꯊꯥꯡ ꯇꯥꯋꯤ ꯀꯩꯅꯣꯝꯇꯁꯨ ꯇꯝꯁꯤ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯊꯝꯁꯤ ꯍꯥꯏꯕꯗ ꯑꯩ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯩꯁꯨ ꯑꯉꯝꯕ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯪꯂꯦꯟ ꯈꯨꯗꯤꯡꯃꯛ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯖꯦꯁꯟ ꯄꯤꯖꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯣꯕ ꯂꯥꯏꯅꯤꯡꯁꯨ ꯂꯩꯒꯅꯤ ꯑꯇꯣꯞꯄ ꯈꯪꯗꯕ ꯃꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅ ꯂꯥꯏꯅꯤꯡ ꯑꯃ ꯆꯥꯎꯈꯠꯄ ꯌꯥꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩ ꯑꯩꯒꯤ ꯏꯙꯧꯅ ꯄꯤꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯥꯡꯈꯤꯗꯧꯔꯕ ꯑꯩꯅ ꯑꯗꯨꯕꯨꯗꯤ ꯀꯂꯦꯛꯁꯟ ꯇꯧꯖꯕ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯡꯈꯩꯃꯨꯛ ꯄꯥꯖꯩ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄꯥꯖꯩ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯥꯖꯩ ꯁꯤꯒꯨꯝꯕ ꯃꯁꯨ ꯀꯌꯥꯃꯨꯛ ꯊꯣꯛꯂꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯀꯅꯦꯅ ꯈꯟꯖꯩꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯪꯂꯦꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯄꯣꯛꯄꯒꯤꯕꯨ ꯑꯣꯏꯔꯣ ꯁꯅꯥꯃꯍꯤꯒꯤ ꯑꯣꯏꯔꯣ ꯃꯐꯝꯗ ꯃꯣꯡꯂꯥꯏꯒꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯤꯡꯈꯠꯄ ꯀꯥꯟꯗ ꯌꯨꯅꯤꯇꯤ ꯑꯣꯏꯔꯛꯀꯅꯤ ꯑꯃꯒ ꯄꯥꯎ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯂꯣꯏꯔꯗꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯖꯟꯖꯒꯦ ꯌꯥꯝꯅ ꯅꯧꯅ ꯑꯩꯕꯨ ꯂꯝꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯇꯝ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯤꯕꯤꯕ ꯑꯩꯒꯤ ꯏꯔꯩ
ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯗꯣꯖꯦꯟ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯕꯥꯕꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯍꯥꯏꯔꯒꯁꯨ ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯊꯧꯔꯝ ꯑꯩꯒꯤ ꯃꯩꯇꯩ ꯃꯔꯨꯞꯀꯤ ꯄꯣꯛꯈꯤꯕꯒꯤ ꯊꯧꯔꯝ ꯊꯧꯔꯥ ꯄꯥꯡꯊꯣꯛ ꯃꯇꯝꯗ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯒꯤ ꯅꯧꯕ ꯑꯩꯈꯣꯏ ꯌꯨꯅꯥꯝ ꯈꯨꯗꯣꯝꯗꯒꯤ ꯂꯩꯕꯤꯔꯛꯄ ꯁꯝꯂꯣꯝꯗꯒꯤ ꯂꯩꯕꯤꯔꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯋꯥꯍꯩ ꯃꯔꯤ ꯃꯉꯥꯇꯪ ꯉꯥꯡꯉꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯒ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗꯪ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯎꯄꯥꯏ ꯈꯔ ꯊꯝꯅ ꯂꯦꯛꯆꯔꯤ ꯑꯣꯏꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯃꯆꯥ ꯅꯧꯕ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛꯄꯨ ꯈꯔ ꯎꯖꯔꯤ ꯇꯦꯡꯕꯥꯡꯕꯕꯨ ꯄꯣꯛꯄꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯌꯣꯛꯄꯤꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨꯁꯨ ꯂꯥꯟꯕꯤꯔꯤꯕ ꯇꯦꯡꯕꯥꯡꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯁꯤꯒꯨꯝꯂꯕ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯩꯊꯥꯕꯤꯔꯝꯃꯤꯕ 1994 ꯊꯋꯥꯟꯒꯤ 22ꯅꯤ ꯄꯥꯟꯕ ꯂꯩꯄꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯩꯄꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯄꯨꯡꯐꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4:94 ꯂꯩꯅꯤꯡꯉꯟ ꯇꯥꯏꯕꯪꯗ ꯀꯁꯥꯔꯖꯥꯕꯤꯕꯣ ꯂꯥꯏꯁꯪꯕꯨꯜꯗ ꯇꯥꯏꯕꯪ ꯐꯥꯎꯕꯤꯔꯛꯈꯤ ꯃꯍꯥꯛꯄꯨ ꯂꯥꯏꯕꯛ ꯑꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯖꯟꯃ ꯀꯨꯊꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯄꯨꯡꯐꯝ ꯑꯗꯨꯗ ꯍꯣꯠꯂꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗ ꯌꯨꯅꯤꯚꯔꯁꯦꯜ ꯁ꯭ꯇꯗꯤ ꯁꯦꯟꯇꯔ ꯀꯧꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯃꯌꯥꯝ ꯑꯃꯅ ꯂꯥꯏꯅꯤꯡꯒꯤ 113 ꯁꯨꯕ ꯆꯍꯤꯗ MUꯒꯤ ꯁꯦꯟꯇꯦꯅꯔꯤ ꯍꯣꯜꯗ ꯑꯩ ꯏꯁꯥꯃꯛꯅ ꯊꯧꯔꯝꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯆꯕꯗ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯅ ꯄꯤꯕꯤꯔꯛꯄ ꯗꯇꯥꯅꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯒ ꯏꯕꯨꯡꯉꯣ 1994 ꯖꯨꯟꯒꯤ ꯇꯥꯡ 30 ꯏꯉꯦꯟꯒꯤ 6ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡ 9ꯗ ꯃꯍꯥꯛ ꯁꯤꯈꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟ ꯑꯃ ꯃꯍꯥꯛꯀ ꯎꯅꯈꯤꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯆꯤꯡꯉꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛꯅ ꯊꯥꯖꯩ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯃꯉꯥ ꯂꯧꯕ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯇꯝꯄꯥꯛ ꯊꯦꯜ ꯑꯗꯨꯗ ꯐꯨꯟꯗ꯭ꯔꯩ ꯅꯍꯥꯛ ꯂꯥꯛꯑꯣ ꯆꯦ ꯀꯣꯂꯣꯝ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯪꯅ ꯈꯪꯗꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡꯒꯅꯤ ꯏꯕꯨꯡꯉꯣꯅ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯌꯦꯜꯍꯧ ꯃꯌꯦꯛ ꯇꯝꯕꯤꯔꯝꯃꯤ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯀꯣꯅꯨꯡ ꯃꯌꯦꯛꯄꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯃꯌꯦꯛꯅꯤ ꯍꯥꯏꯗꯅ ꯇꯧꯔꯨꯕꯗꯣ ꯅꯠꯇꯦ ꯑꯩꯅ ꯄꯤꯔꯤꯕꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯇꯩꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯃꯌꯦꯛꯅꯤ ꯍꯥꯏꯗꯅ ꯁꯥꯀꯣꯛ ꯊꯤꯔꯦꯟꯗ ꯏꯔꯤꯕ ꯌꯦꯜꯍꯧ ꯃꯌꯦꯛ ꯑꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟ ꯑꯗꯨꯅ ꯇꯝꯕꯤꯔꯝꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯃꯤ ꯑꯊꯣꯏꯕꯅ ꯂꯧꯈꯠꯂꯦ ꯑꯂꯣꯝꯕꯅ ꯂꯣꯝꯃꯦ ꯂꯃꯥꯔꯦ ꯇꯨꯃꯥꯔꯦ ꯂꯝꯁꯦꯝꯂꯦ ꯂꯝꯊꯣꯛꯂꯦ ꯑꯩꯗꯤ ꯃꯌꯦꯛ ꯇꯤꯜꯂꯦ ꯋꯥꯔꯣꯜ ꯄꯣꯛꯂꯦ ꯃꯌꯦꯛꯀ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯥꯛꯇꯦ ꯁꯤꯒꯨꯝꯕꯒꯤ ꯃꯌꯦꯛꯀꯤ ꯑꯣꯏꯕ ꯂꯣꯖꯤꯀꯦꯜ ꯐꯣꯔꯃꯨꯂꯥꯁꯦ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟ ꯑꯗꯨꯅ ꯑꯍꯜ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯇꯩꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯕꯗ ꯌꯥꯎꯈ꯭ꯔꯕ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ ꯁꯥꯀꯣꯛ ꯊꯤꯔꯦꯟ ꯌꯥꯎꯕꯅꯤ ꯉꯁꯤ ꯄꯨꯊꯣꯛꯏꯕ ꯍꯣꯂꯤꯕꯨꯛꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯀꯩꯗ ꯑꯩꯈꯣꯏ ꯈꯟꯅꯈꯤ ꯍꯣꯂꯤꯕꯨꯛꯄꯨ 4-5 ꯈꯟꯖꯤꯜꯂꯤ ꯑꯗꯨꯗꯒꯤ ꯑꯄꯣꯛ ꯃꯔꯨꯞ ꯁꯥꯎꯗꯅ ꯃꯌꯥꯝꯁꯤꯒ ꯇꯤꯟꯅꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯑꯃ ꯇꯧꯔꯁꯤ ꯂꯥꯏꯅꯤꯡꯍꯟꯒꯤ ꯃꯀꯣꯛ ꯊꯧꯔꯝ ꯑꯃꯗꯤ ꯃꯦꯔꯥ ꯊꯥꯕꯨꯡ ꯂꯝꯇꯥ ꯊꯥꯕꯨꯡ ꯂꯥꯏ ꯅꯨꯃꯤꯠ ꯂꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯄꯣꯛ ꯃꯔꯨꯞ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯅꯕꯤꯔꯝꯃꯤꯕ ꯌꯦꯜꯍꯧ ꯃꯌꯦꯛꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯍꯟꯅ ꯍꯪꯖꯕ ꯃꯇꯝꯗ ꯃꯤꯇꯩ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯁꯅꯥꯃꯍꯤꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯅꯪ ꯊꯤꯟꯊꯔꯒꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯨꯝꯅꯒꯤ चही 12 खक्ता ngaire nang sigada ba numit se 1994 gi
ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9ꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯦ ꯍꯥꯏꯕꯁꯤ ꯈꯪꯉꯣ ꯁꯤ ꯈꯪꯅ ꯅꯍꯥꯛꯅ ꯃꯤꯇꯩ ꯄꯣꯛꯄꯤ ꯏꯃꯥ ꯂꯣꯟ ꯃꯌꯦꯛ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯅꯪ ꯀꯜꯂꯝꯒꯗꯕꯅꯦ ꯍꯥꯏꯕꯁꯤꯗ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏ ꯅꯪꯅ ꯈꯪꯉꯛꯇꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯛꯎ ꯑꯩ ꯂꯥꯛꯀꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯈꯤ ꯃꯍꯥꯛ ꯇꯨꯃꯥꯡꯗ ꯍꯥꯎ ꯑꯣꯏꯅ ꯑꯗꯒꯤ ꯌꯣꯂꯤꯡ ꯄꯣꯂꯥꯡ ꯆꯟꯕ ꯑꯣꯏꯅ ꯍꯅꯨꯕꯤ ꯑꯣꯏꯅ ꯃꯥ ꯊꯦꯡꯅꯈꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯩꯅꯕꯤꯔꯒ ꯈꯪꯉꯅꯤ ꯑꯩ ꯁꯝꯇꯨꯕꯠ ꯁꯝꯖꯤꯟꯖꯒꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯍꯤꯟꯗꯨ ꯙꯔꯃꯅ ꯀꯨꯞꯁꯟꯖꯔꯗꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯂꯩꯄꯥꯛ ꯀꯧꯔꯝꯕꯗꯣ ꯃꯅꯤꯄꯨꯔ ꯀꯧꯁꯤꯟꯈ꯭ꯔꯕ ꯅꯤꯡꯊꯧꯉꯝꯕ ꯑꯉꯝꯕꯒꯤ ꯋꯥ ꯇꯥꯗ꯭ꯔꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯉꯨ ꯃꯥꯏꯆꯧꯁꯤꯡ ꯑꯗꯨꯅ ꯋꯥ ꯇꯥꯅꯈꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯥꯅꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯥꯡꯗ ꯐꯩꯖꯥ ꯂꯩꯇꯣꯡ ꯍꯥꯏꯗꯅ ꯄꯨꯡ ꯑꯃ ꯂꯩꯕꯅꯤ ꯄꯨꯡꯗꯨ ꯍꯧꯖꯤꯛ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯏꯆꯧ ꯃꯌꯥꯝ ꯃꯥꯏ ꯋꯥ ꯇꯥꯅꯩ ꯏꯅꯥꯎꯁꯥ ꯑꯩꯁꯦ ꯅꯤꯡꯊꯧꯉꯝꯕ ꯑꯉꯝꯕ ꯑꯩꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯋꯥ ꯂꯧꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯇꯩꯂꯣꯟꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯂꯩꯕꯥꯛ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯤꯇꯩꯒꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯆꯤꯡ ꯄꯥꯛ ꯇꯨꯔꯦꯟ ꯄꯨꯝꯅꯃꯛꯁꯨ ꯃꯌꯥꯡ ꯃꯔꯣꯟꯅ ꯊꯣꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯔꯣꯏ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯑꯍꯨꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯋꯥꯍꯧꯔꯣ ꯑꯩꯗꯤ ꯁꯥꯀꯣꯛ ꯑꯂꯥꯝ ꯄꯥꯡꯉꯒꯦ ꯍꯥꯏ ꯁꯥꯀꯣꯛ ꯑꯂꯥꯝ ꯄꯥꯡꯉꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯈꯪꯗꯗꯅ ꯑꯩ ꯉꯁꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯩ ꯊꯝꯖꯔꯤꯕꯅꯤ ꯑꯈꯪꯕꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯁꯥꯀꯣꯛ ꯑꯂꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯂꯝꯂꯥ ꯀꯔꯤꯅꯣ ꯑꯩ ꯈꯪꯕꯤꯌꯨ ꯑꯍꯟꯁꯤꯡꯗꯁꯨ ꯑꯩꯅ ꯍꯪꯖꯕꯗ ꯑꯃꯠꯇ ꯇꯥꯛꯄꯤꯗ꯭ꯔꯦ ꯃꯁꯤ ꯑꯈꯪꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯔꯝꯃꯕꯅꯤ나 ꯁꯣꯏꯗꯅ ꯑꯈꯪꯕ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪꯗ ꯇꯥꯛꯄꯤꯌꯨ ꯑꯄꯣꯛꯄ ꯃꯔꯨꯞꯇ ꯃꯤꯇꯩ ꯃꯔꯨꯞꯇ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯑꯩ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯇꯨꯕꯠ ꯁꯝꯖꯤꯟꯖꯒꯦ ꯂꯥꯏꯅꯤꯡ ꯑꯁꯦ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯁꯛꯅꯦꯕ ꯃꯁꯤꯗ ꯊꯣꯛ ꯃꯣꯛ ꯇꯧꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯗꯤ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛꯀ ꯀꯔꯤ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯅꯝ ꯍꯥꯗꯅ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯃꯤꯇꯩ ꯃꯆꯥꯅꯤ ꯂꯣꯏꯅ ꯂꯩꯔꯤꯕ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯑꯩ ꯃꯉꯥꯡ ꯌꯦꯛꯀꯤ ꯌꯨꯝꯅꯥꯝ ꯁꯥꯒꯩꯒꯤ ꯃꯣꯏꯕꯨꯡ ꯂꯣꯛꯄꯒꯤ ꯆꯥꯗꯥ ꯑꯗꯨꯒ ꯏꯃꯥꯅ ꯂꯨꯋꯥꯡ ꯌꯦꯛꯀꯤ ꯑꯊꯣꯛꯄꯝ ꯁꯥꯒꯩꯒꯤ ꯑꯅꯧꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯄꯥ ꯃꯃꯤꯡꯅ ꯊꯣꯡꯕ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯅꯧꯕ ꯀꯧꯏ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯂꯧꯖꯔꯛꯇꯅ ꯂꯥꯏꯅꯤꯡꯒꯤ ꯏꯕꯨꯡꯉꯣꯁꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯦ ꯀꯣꯛꯇꯛꯇ ꯊꯥꯡꯒꯠꯆꯔꯒ ꯅꯪꯒꯤ ꯅꯄꯥꯎ ꯁꯟꯕ ꯉꯝꯖꯒꯦ ꯍꯥꯏꯕꯁꯦ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯍꯥꯏꯗꯤ ꯐꯨꯟꯗ꯭ꯔꯩ ꯆꯪꯉꯒ ꯐꯝꯕꯥꯜ ꯃꯤꯡꯈꯩ ꯂꯧꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯠꯅ ꯅꯤꯡꯖꯔꯛꯄꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯅ ꯍꯥꯏꯈꯤꯕ ꯃꯤꯇꯩꯒꯤ ꯌꯨꯝꯕꯨꯡ ꯈꯨꯗꯤꯡꯃꯛꯇ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯕꯤꯕꯥꯒꯤ ꯁꯅꯥꯃꯍꯤꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯦꯟ ꯃꯤꯇꯩꯒꯤ ꯂꯣꯡꯃꯩ ꯍꯛꯑꯒ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯃꯒꯤ ꯑꯗꯒꯤ ꯇꯣꯝꯆꯧ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠ ꯑꯣꯏ ꯇꯧꯔꯒ ꯑꯩꯅ ꯃꯌꯥꯏꯗ ꯆꯠꯂꯒ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯥꯒꯩꯒꯤ ꯄꯤꯕꯥꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟꯁꯤꯡ ꯑꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯐꯣꯇꯣ ꯀꯥꯞꯄꯒ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯇ ꯑꯄꯣꯛꯄ ꯃꯔꯨꯅ ꯊꯥꯔꯒ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛ ꯑꯁꯦ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯤꯒꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯄꯣꯛꯄ ꯃꯔꯨꯅ ꯊꯤꯒꯠꯇꯅ ꯉꯁꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯃꯌꯦꯛ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯄꯣꯛꯄ ꯃꯔꯨ ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯈꯣꯏ ꯇꯣꯟꯖꯟꯖꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯦꯝꯃ ꯅꯥꯎꯇꯦꯅꯦꯁꯣꯔꯤꯅ ꯑꯩꯈꯣꯏꯒꯤ ꯂꯃꯥꯡꯗꯣꯡꯒꯤ ꯀꯣꯔꯠꯇ 2005 ꯑꯦꯄ꯭ꯔꯤꯜꯒꯤ 19ꯗ ꯌꯦꯜꯍꯧ ꯃꯌꯦꯛꯀꯤ ꯀꯣꯔꯠꯀꯤ ꯕ꯭ꯔꯤꯒꯦꯗꯁꯦ ꯄꯤꯕꯅꯤ ꯑꯦꯅꯤ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯇꯝꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯇꯧꯕꯗ ꯑꯩ ꯉꯁꯥꯏ ꯏꯅꯥꯎ ꯂꯣꯌꯥꯅ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯔꯅ ꯍꯥꯏꯔꯝꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈꯤ ꯁꯤ ꯍꯧꯅꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯤꯇꯩ ꯀꯟꯅꯅꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯅꯥꯏ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯇꯩꯒꯤ ꯑꯊꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯒꯤ ꯃꯄꯥꯎ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯆꯗꯅ ꯆꯠꯂꯤꯕ
isu bi sele be se urei rom changmani idai bai pujina yumgi ingol ama laiba matamda ingol gi singkai da pukri tawi pukri du gi singkai da urei rom thai madugi logical formula lai internet idea mayam lai hai di ba dumaina pukri tawraga urei rom thaba pukri aduda angang gi lai tinna lo dina siroi aduga thongra te dana makhom mu ti oi hai be se pai buge kop thang e ba wari ni aina nasi tara ka thamjari ba se aduna lainingan mitai ki iha hamba mitai nubi bu lai tamanga da bani matam aduda asai gi mitai singsi lai tamba ya de इंग्रेजी तमबदी मांगी काना हाइरिंग मतम सुदा लाइनिंग नि बुंगोदी एंट्रेंस पास तो हान बनी मिदै लुपी सिंहु लाइरिंग तमनबा मिसक हान बनी अदुगा मिदै की लोन में एकना लाइनिंग कल्चर बु अमुक हना हंजलनबा ngamba हान बनी सकि अदे हान बगे हान बंगा तो ओइबा अदुगुमलबा अथोइबा मिसक असे ngasiदी Hawani kuni thoini panba lisingani kunmanga ase masidadi magi mapok sesama kuthani ban sure adura sehina kumona kuthra tare sure aduni ngasagi chamane amana sehi mapum bharakota paba amana mapok mita paba ni masigi damata chayen na gumsi aduna auje matamda lot maye ina nungsi diba manipur sarkar amagi masibu mayak sibu sobali ba punamakta aina haijaningi apo pamarukna mayak tijan bada karigi aduk ta thibi bino number 1 question ai koi ji lainingan ji apo pamaruk si mitai natrabra मिटे में एक सिबुन होई गिदरा नोई ना पामे यूनिवर्सिटी थांग लौरे हाइरे मैं एक कुंद्रिया नदुना अदुंगई बेंबा मपु इपुरोय अपोबुना सोरारे लेमेरिन पुथोकना ताइबम सेमो हाइदना ताइबम सारो हाइदना सारको मतमदा ताइबम मी सेम गमक्तरबा मतम बदुदा पारिहन इपा मी येंगा ताइबम मी सारो हाइबा मतमदा कोंजिन पुथोकना मपारिगे Mapa hana ibu mogi yatang illa dana mapa bungo munni yenge hairaga taibang mi saki mi gi pidam loduna mi saki haiba iba yadaba maye kuntare ase masina university tha yoraga matau karam tomna mitai londu classical language tandori number 1 mitai londu manipuri lon hai ki base masi kamna lonba Ujung matang ki masih ada insan liba puna mata to madu wakan to biu kelas ke language san bahasa saya mangi criteria amale criteria itu sudah kadi lonan jauh kadi kelas ke language san biar weba masih kami aduga hai di bapor saya lagi mana marum orang lepas aming manipur thonjeng iban mitagi bitai bo amu bo mai kusen diraga lon maye ina lain puna makku please to guna thamba saya masih yaroi aidana lainana phonglak pache nasi sahi mai udra taruk sanga abanina masih da singna ba phona ba akala thogi wasi to o aduna ai koi malen dagi mitai se muthi dawre mare maduna ai koi mitai kramna chafat ka dage haiba wakhal lona sida ai koi kone minasi aduna ai koi lining haiba se kari haina haidorino tamo joina 2003 da assembly da pukhat kidana mitai ai koi lining religious ama lainana ba assembly da पास तो भी अदुगी हाइबा मधु पास तो बदु मकोई मापन असेंबली की मोई मापन खल्लगा मोई मापन ना नोइना थोप सिसिलो हाइदना हाइबा मतमदा मितै सुसना में हिनिंगी अदुगा बामु सुसना में हिनिंगी तांखुन सु कबुई सुसना में हिनिंगी हाइदना सना में हि लाइनिंग हाइजेना मकोई मापन की वारे की मतु इन असेंबली दा 2003 दा पास तो गिरनी मतमदा बगी यमु सुरचन दा यारो गनी हाइरिबा मतम अदुदा पास तौरिबा लाइनिंग असे सनामहि लाइनिंग ने मितै की लाइनिंग सि सनामहि लाइनिंग ने हाइहे अदुबो सेंसस की रेकॉर्ड
Sanamai Lining Haine, University Masuyam, Sanamai Lining Haibadi Pakangal, Nimba Kamu, no Pakangal Lining Hagadami, Apopa Nimba, Kango, Apopo Maru Kangura, Apopa Lining Hagadami Hagana. Sumaina, Wayetsilaki, Aina, Duat Sandaraga Agi Wakalda, Vitai, a queen and Ningiba Lai Shidi. Yung lai umang lai ni luhong mada sana mai thaba haide lemerin thaba haide apo pasa thaba hai kari kita makta hai no bitai na ningi ba lai che yung lai umang lai wei bani na yung lai umang lai bo product to ni ba thok pi ba sorare ni ye ki labi ipuro ye ki labi tharaga sorare no hi labi tharaga lemerin thoga taibon semak pani hai ba se sampo thiren ko ba asai gi athoi ba lai ni na sinna biramba yellow way ki ba lai se hauji classical language da channa ba masi ekoi propose to ba mathong tai apo maru bitai maru male bitai puna mangna hai ba bitai ki hollywood masa ki asem ba sana mai lai se mayek nei ki ba yellow way ki ba asu ma lai ase masi amuktam nei na biraga magi Tarani Joy Suba, Tanka, Ado, Maduna Yawiba, Sanamai, Mikhairo, Iroilibada, Sorare High, but don't the time of me, Pokri Banipo. I will be pokering a good Sorare Legua. Now, Napadi Sumatami, Napu so many. If you want to hang the type of Yum Kudinga, you told with the Kanana and told with again. They got my Bakurai company from my Basirai company more. Nati from the Diesel law, none from the Angelo, lighting toe Hadana, Sorare, Yala, but lighting toko, given the mid set. She didn't be seen, but she coming in a record, I can never see Matakas against the day. Agasari Oza, my Amuna Musu, by City, President, Waru Sipira, Mera Sukala, City, by the Kaikon of the Madisara. Giao đi cái sao mày ra cái giao lớp tổng là mày làm số à tức là hoa đó người ta người ta lấy ban đi họ cũng lấy lùi đi ba à rồi bôi là mà suy nghĩ này đi anh cái thằng đó mà đi này là tên tắc là thằng đi đó gì người ta mới xí làm là